पुनमकपु Shanjit Sharma na taram noksari movie story Manipur ngasi mu puduna laksari ba film sigi maming Upside Down. Film si 2012 te release tawkhiba science fiction romance category oiba Hollywood movie amani. Film sina phangkhiba rating singdi IMDb da 10 gi manung da 6.3 gi rating phangi. Google users na 74% gi like piraba film amani. Film sigi director amadi writer na Juan Diego Solenas na oi. Aduga producer na Cloud Lager amadi Jonathan Wenger ani na oi. Maru oiba saktam langliba singdi. Film sigi hero Adam Kirk ki saktam da Jim Sturgis. Aduga film sigi heroine Eden Muri ki saktam da Kirsten Dunst. Mahakasi Tobey Maguire na kumkiba maming leraba film Spider-Man 1, 2, 3 hariba trilogy series asigi heroine oikibi mayam na Mary Jane haina khangnaribi nupi asini. Bob Burkowitz ki saktam da Timothy Spall. Albert ki saktam da Blue Mankuma. Pare mayam ay huzik film gi wari liba huzergi. Aina haibada soikiba lankiba mati sithaw yaw matamda mayam da ngakpiyo haiba wafam thamjari. Universe ki mafam amada laiba solar system amagi numit pu chap manaba rotation amada ungdun satliba tongan ba gravity leijaba planet ani da khundari ba miyoi singi wari ni. Adam kaubunu pa asina makha thangba planet natraga lairaba planet haina khangnari ba sidagi ni. Aduga Eden kaubinu pi asina mathak thangba planet natraga ina khunba planet haina khangnari ba sidagi ni. Makhoi ani si yamma nungsina jai adubu makhoi na lairiba planet ani asigi tongan ba gravitational force leijaba na maram oiduna amana amagi planet ta changba yade. Masida sunatana makhoi gi planet ki government na thamba rule gi matungina atopa planet amagi miyoi singna atopa planet amata changba yade. Maru aina lairaba planet haina khangnari ba makha thangba planet ta lairiba singasina mathak thangba planet ki miyoi singa wari watai sanaba makhoi ga loina tinaba amadi makhoi gi oiba potsak sing amata paibi yade. Karigumba phakhiba tarabadi yam matam thiba dandi sing pigani. Asigumba yam matam thiba awabagi masak oiraba phibam asibu mayokna duna Adam amadi Eden na akham kanbaga loina na hona duna makhoi anigi nungsinaba na panthung pham yaukhibagi saktam am uliba film amani Upside Down. Esigi ahuba maktada Adam kaubu nupa amana magi oiba punsi wari sing li duna ikhoida tahalli. Magi wari asida hairi universe ki mafam amada laiba solar system amada laiba numit amagi akoibada masak manaba planet ani na koiduna satli. Planet ani asina sab manaba rotation da numit asigi akoibada leiduna satpani. Tawbutabu planet ani asigi tongan ba magi oiba gravitational force leijai. Aduga planet ani asi atuki matik sunnakshin nei. Karigumba masa gi gravitational force asi leiramdaba tarabadi makhoi ani si soidana thengai naramgani. Adubu mafam asida yam luribadi planet amada leiba potchai singna atopa planet amada changba yade. Haibadi zero gravity oigani. Atopa planet amada leiramliba potsak adu atopa planet amada chatpa matamda potsak adu da gravity amata yauraroi. Aduna pairaga leigani. Aduga karigumba da potsak amabu magi ona tainaba planet adu da namfu da singchindana pusinba tarabadi pung kharegi matung da potsak adu yamna sagatpaga loinana mai horagani. Aduga chakthek tuna pot adu masa matomta mangjakhigani. Asigumba potsak sing asibu inverse matter haina mingtholi. Masida sunatana planet ani asigi manungda mathak lomda leiba planet haina khangnari basina ina khunba planet ni haina lognei. Aduga makha thangba planet hari basina lairaba planet ni haina khangnei. Aduga ain gi oiba miyeng da su yamna section barul sing leiri. Makha thangba planet ta leiriba miyo sing asina mathak thangba planet ta leiriba miyo sing asiga onsina duna wari sanaba yade. Makhoi ga loina tinaba yade. Amadi makhoi gi oiba potchai amata paiba yade. Karigumba phakhiba tarabadi yamna ahakpa dandi sing pi. Mapunchi chupa jail da thambasu yai. Aduga hatok pi khibasu yai. Hariba planet ani sibu sungnagi building amakhakna makhoibu samjinnari. Hariba building asidi official oiba mawngda government gi ayaba yauraga samjinnabani. Aduga building asigi mamingna Trans World haina khangnei. Building asida thabak tawba phangba haibasi atangba mani. Karigumba mayam na ngamdaba akhanaba thabak ama ngamba miyoi sing adu hariba building asida thabak tawnabagi damakta selection phangi. Building asida laibak ani gi laloliti ki oiba government ani gi ayaba yauraga tawba thabak sing loina tawba yai. Government ani gi oiba ayaba yauraga tawba thabak sing pangthoknaba mafamchu oiri. Makha thangba planet asida petroleum gi oiba pothok sing thoi. Masibu mathak thangba planet na yamna ahongba mamal da leiraga madudagi phangliba electricity adubuna yamna tanglaba mamal da amuk yonduna makha thangba planet ki miyoi singsina paisa chenja mama piduna amuk lehelli. Aduga wafam amana makha thangba planet ta leiriba miyoi singsina mathak thangba planet ki inverse matter hariba potsak sing asibu huran naba yamna kan honai. Masigi maramdi inverse matter sing asidi makha thangba planet sida leiba matamda maisa puthoi. Haibadi mai horuga chaklaknabagi maram ama oi. Asumna inverse matter asidagi tholakliba maisa sing asi sinaduna makhoi gi oiba thabak thoram sing da sinaba yabana maram oiduna potsak sing asibu huranabagi damakta makha thangba planet ta leiriba miyoi sing asina honai. Adubu asumna huraliba miyoi sing asibu police na tanaduna phaba phuba jail da thamjinba amadi hatokpagi thabak sing tawi. Aduga huji ulagli sina angang oiriba Adam masi ulai. Mahaki mama mapa leidre aduna orphan home amada lei. Mafamista mahangna haijari mahaki mama mapa si makhoigi planet ta thokliba thawsing asibu mathak thangba planet ta pubagi thabak tawriba oil refinery factory si pokhaiba matamda mahaki mama mapa si sikhibani haina mahangna phongdoli.
aduga Adam asi hapta khudingi orphan home asdagi magi auntie oibi Becky kaubi nupi amagi manakta hek lai Becky haribi auntie sinatana Adam gi oinadi sangsar sida magi mari mata thokpa kanamata leitre mane Becky na magi oiba tongan ba masal na semba pancake asi hek hauduna Adam da pizabirami mana semleba pancake asi gi maroiba wafamdi tallasi nungsitta paiduna sali haibadi gravity gi force amata mangonda effect leite asumna tallasina nungsitta paibasi ubada piglibe Adam asi ngakpada loirami aduga mahakna masibu matau karamna oiribano haina hanglammi masada auntie Becky na magi imung manunggi ahal laman gi miyoi singna thaina dagi iraga thamlamba aronba masal singi lairik asi puthoktu mangonda yenghalammi mahakna mafam asida semliba masal asi pink bee haina khangnaba haing khoi makhalamana planet animaktagi lawruba lairik singna semba masalamani hairiba lairik asidadi planet animakki oiba gravitational force ki oiba effect amata leite aduna nungsitta paiduna lairibani hairiba lairik sing asi lawrunabagi damakta auntie Becky na Adam bu ching amada hek thai masi makhoigi yumga khara naknana leiba ching amani nongmade Adam na hariba ching asigi khwaidagi wanga leiriba saruk asi phawba kakhalami mana kariba mafam asidadi atopa planet tugi yamna wangba mafam aduga songi mana kariba mafam asigi yamna naknana leiba mafam amani haibadi mafam asi singi wangkhatpa sarukni aduga atopa planet asigi su wangkhatpa chingi saruk tuga yamna naksinaba mafam amani mafam asida hauba upanbi amada amuk Adam asi kakhalami aduga mahaki makhada su nongmangi magi mathakta su nongmangi aduga mafam asida hojik nong kana surai suriba nong asi makharonda su tharakpa khara mathaklomda oina paikhatkiba su yauri masi ubada mahak yamna haraujarami amadi ngakpa su phawrami masidagi magi bag manungdagi magi mane Becky na siena sabiba aeroplane asi puthoraktuna akasromda paikhathankirami hojik aeroplane asi adum paikhathraga mathak thangbada leiriba planet asi gi manungda changkhre hojik chegi aeroplane asi na paisilaktuna atopa planet asida leibi nupi masa amagi mamangda taruri hojik Adam na sunupi asi bu urami masidagi mahakna kauduna makhoi ani si wari sanarami asumna hariba numit asidagi makhoi ani si yamaluna tinaba haibadu oikirami asumna makhoi ani si yamaluna tinaduna sahi kya haukhre hojik amu ulagibasi Adam asi pakhang phare ngasidi mahakna Eden bu lakpa ngaiduna yamna kuina phamduna leirami hojik mafam asida Eden asi lakle masi ubada Adam asi haraubada loikhre aduga mahakna karigi thenglaklibono haina hanglami masida Eden na hairai aikhoigi yumthangnabagi yum mama huranba singna lut tawbikhre police singna chingnaribana huraliba miyo adu makha thangba planet ta leiba miyo singni haina khalli maduna maram oiduna aikhoigi planet ta police singna yamna kana section thorang sing lokhatpadagi ai mafam sida lakpa yadaduna thengkibani haina tamnam mafam sida bada Adam asi yamna wakhal nungairamde matam sida Eden na aina punchi chupagi nangi damak lepkhigani nang karisu wakhal nungaitaba tawrunu hairaklamni hojik Adam na magi manakta leiriba thawri lisang sibu Eden gi manakta langkhatkirami aduga Eden na masibu khwangda punsile aduga Adam na makharonda yamna kanna mahakku singtharami Eden asidi mathak thangba planet ki miyoi oibanina makha thangbada kumtharakpa matamda mahakki gravity asi zero oi haibadi mahak mathak lomdo oina paikhatkadabagi tawduna lei masibu Adam na thawri amana singduna magi oiba planet lomdo oina singtharakpani hojikti Eden asi Adam gi planet ta laktuna leire mahakki haksang asi paikhatkhidana bagi damakta akonba mawongda leiriba nunggi sing asigi makha thangba sarukta Eden asi naptuna leirami mafam asida makhoi ani gi oiba nungsinaba si phongdoklami Eden na magi planet tagi purakba asapot sing Adam da pizarami Adam na so leirik na semba magi akhanaba asapot asi puthoktuna pizarami hojik Eden na hairai karigumba aina nakhoi gi planet asida koichat chatpa yarabadi ai nungaigani hairaklammi masidagi Adam na Eden bu magi planet asida koiba punana ba warep asi lawrami hojik Adam na Eden bu mahakki mareng banda tonghanduna sing asigi mathaktagi kumtharagli tawbu gravity na nak singnabani na haibadi Eden bu na magi gravity asi magi planet omda singi aduga Adam na magi planet ki gravity na singi maramasdagi makhoi ani asi nungsitta taw duna salami asumna makhoi ani si yamna harauna singthak asdagi kumtharagli hojik makhoi sing asigi makhada yawragle tawriba mawong asida makhoi asi adukmatik harau jarami asumna makhoi na yamna harauna noktuna leiringi tanjasida nongwi kaphibagi makhol taraklami hojik mafam asida police ki team sing lakle masidagi makhoi ani si pakhatpada loikhre Adam na Eden asi mahakki planet ta mo hankhina bagi damakta singthak lomda pukhalagle adubu makhoi na tawriba thabak asi police sing asina uthokre masidagi makhoi gi mathakta nongmai kapsilagli aduga makhwangda thawri thuduna magi planet asida amuk thamkhina bagi damakta mahakpu mathaklomda paikhat halaglami asumna tawringi tanja asida makharomdagi police sing asina yamna kanna nongmai kapsilagli ba marak asida khangduna Adam na magi thawri asi yamna tapma thadogli asuma tawringi tanja asida Adam gi pambomna nongmai maru oma pankhirami masidagi mahakna pairiba thawri asina thoktuna Eden asi paithoktuna satkre aduga magi planet ki leimaida yeiduna yamna kanna tarami masidagi upai leitraba Adam na mamitagi mapita aduna yamna kanna kaptuna lauduna leirami mahakna Eden bu yamna kanna kaurami adubu matamasida Eden di karimata leng otpa tawkhidre mahakki makoktagi I kayam su tholai matangasda film yengliba ikhoina khali Eden asi mafamsda sire haiduna hojik Adam asi police singna phare aduga mana tawririba marhala sigi damakta magi auntie oribi Becky gi yum asi sumai thadok pire police sing asina Becky bu pharga puduna satkhre
hojik upai letraba Adam asi su kaptuna laurga lehorami asumna wari asi mafam asida samjilaga ngasidagi sahi 10 gi matungda amu ulai hojik Adam asi ka amagi manungda magi oiba karigumba experiment ama pangthoktuna yamna kanna honaduna leirami mahangna hojik thabak tawribasi Albert kauba nupa amagi makhadani hojik Adam asi cycle ama thauduna mahangna thabak tawriba mafam asida la hariba mafam asi Albert hariba nupa asigi experiment tawfam jaga amani masi oil refinery factory ama oiramba mafamni adubu hojikti thingjin khraba kaani masibu Albert na magi experiment tawfam oina sinabani mafamsta Pablo kauba nupa amasu thabak kana tawri mahangna hojik tawribasina TV amabu semna naba yamna kana honari hojik mafamsta nupi malai mangonda ton khiba paisa gi mahutta inverse meter ama mahangna puthokna pirami aina ngasai mamangda su haijakre inverse meter asi mafamsta leiriba miyo singi demaktadi yam tangba pot ama haibadu oiribani asuma leiringai Adamna magi oiba anti aging gi product ama puthokna bagi damakta yamna kan honari anti aging haibadi mi amabu hanu handaba mi gi unsabu khuyendabagi aduguma cream ama mahangna puthokna ba yamna kan honari hojik Adamna unsa sing punna khuitharaba asaba murti amada mahaki cream asi taiduna yanglami matamasida son thariba unsa sing asi amu hanna tekhat halaktuna unsa asi ting ting halami masi oirabadi mi oibagi unsabu su hanugadabadagi kanba ngamgadawribani mafamsida leiribu sing asi masigi thawong si ubada yamna ngaknarami adubu Adamna hojik putholiba hidak si mapung phadri haibadi mahakki changyeng mahakki formula si mapung phaba haibadu oidri maramaduna ngai haktang tekhatlamlabasu unsa si amuk khuitharaklami matamasida mafamsida leiribu nupisna hairai masigi cream asi karamba matamda market ta phangadabano ai yamna pami hairaklam masida Albertna masi loishingadaba khara wali hairaklam matungda hojik nupi si mafamsida gi sakre Albertna Adamda hairai nangi cream asi kitang thuna loishilo haiduna masida Adamna aigi cream asi mapung phana loishinba ngamnabagi damakta ahenbu khusu khulai darkar laigani hairaklam asumna hainaringai Pablo haribu nupa asna TVC mai pakna function tawba ngamkhirami aduga hojik TVC tharakpa matamda program amabu host tawriba nupa ama ulai mahangna makha thangba planet tagi khangatlaba miyoi mapan gi manungda miyoi ama khaktangbu trans world hariba building is the thabak tawnabagi khudongchaba piboina winner lauthokpagi program asi pangthoktuna leirami matamista winner lauthokadoribasi trans world gi official amana lauthokadabani hariba official asigi maming lauthokpa matamdadi Adam asi yamna ngakhirami masigi maramdi mafamista tholakliba official asi Eden asi oiramle hojik Adamna Eden asi ubda adokki matik harauda loikre mahanga khalluribana Eden asi sikre haina leirurabani magi mamanaba Pablo bu kausinduna magi mamangda kaina khrabi mahak kan nungsinnarambi nupi adu mahak asini haina mahanga sutamlammi Eden ne hingduna leiramba sida Adam di harauda loikre kasigi mapanda tholaklaga trans world hariba planet ani bu samjinariba building asida yengduna leirammi aduga mahak su mafam asida thabak tawnimagi apambasi mahakki thamoida su phawkhre masidagi mahangna ayuk nungthil numidang khaidana mahakki formula asi mai pakpa ngamnabagi damakta yamna kanna honakre asum mahangna tawribagi maramdi karigumba mahaksu formula asi mai pakpa ngamnabadi trans world hariba building asida thabak phangba ngamnabagi damaktani karigumba hariba mafam asida thabak phangba tarabadi Eden ga magasi soidana unagani haibasi mahakki thajabani asumna mahangna yamna kanna honabadagi mahakki formula asi mai pakpa ngamlamni matungda trans world hariba building asidagi mabusu thabak tawnanabagi damakta offer ama phanglamni masidagi mahak hariba building asida cycle thauduna lagle mahangna hojik building asida sangsilakpa matamda yamna section security singna mahak pu check tawrami asumna hojik Adam asi kasigi manungda sangsilakpada yamna ngakningai oiriba kasi mahangna ure mafamsida leiriba kasi planet ani gi gravity na nakan nakan da chingthokna khraga magi oiba gravitational force amada leiba ka amani haibadi mathak thangba sina atopa planet amagi gravity na control tawba mafamni aduga makharongi sina atopa planet amagi gravity na control tawba mafam amani office asida thabak tawriba mioi khuding asi mathak makha onkhatnaraga ui mathak lomda leiriba sing asina yenglakpa matamda su nakal amada leiriba group amana nakal amabu mathakta yalaga leiba oina ugani asuma tawriba thawong asida Adam asi pungak ngaktuni yenglamni mafam asida leiramniba mioi sing asina mahak pu sanglakpada fazana welcome tawrami hojik mahangna beer bottle amasu ui bottle asibu mahangna hangdoluba matamdadi mahakki mai doina loina kapsille mafam asida leiriba miyam asina mangonda loina noksinnaraklamni masida beer bottle thamlibasi thawoina noknanaba tawribani haibadi ahanba sanglakpa mioi sing asibu mayam mangda chopa ikaiba nangnanabagi damakta tawbani aduga Adam gi hek mathak thangba mapada leiriba mathak thangba planet ki employee amana mangonda kauduna hairai tawriba thawong ado anauba lakpa singda loina tawbani nangbu chophanabagi damakta tawbani hairaklamni aduga mafam asida leiriba nupa asigi mamingna bob haina kawi numit asidagi makhoi ani si wari watai sanaduna yam luna tinaba haibadu oiki asuma tawringai mafamsida nupi malaktuna Adam bu company asigi managing director na kauri haiduna mahakpu puduna satkirami Adam ase hujik changchilakpana MD gi manakti yausilagle aduga MD na hairai nangna semliba anti aging gi cream adu yam thagat ingaini nangbu trial basis ta company asigi thabak khanmani aduna contract asida sign tau haina hairakpadagi Adam na su sign tawrami
ꯃꯇꯨꯡꯗ MD ꯑꯁꯤꯅ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯔꯨꯜ ꯈꯨꯗꯤꯡꯃꯛ ꯃꯉꯣꯟꯗ ꯐꯣꯡꯗꯣꯛꯇꯨꯅ ꯈꯪꯍꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯊꯛ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯃꯤꯑꯣꯏꯁꯤꯡꯒ ꯅꯪꯒ ꯄꯨꯟꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯅꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯂꯩꯒꯗꯕꯅꯤ ꯅꯪꯅ ꯌꯨꯝ ꯍꯜꯂꯝꯗꯥꯏꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯆꯦꯛ ꯇꯧꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯑꯩꯈꯣꯏꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯟꯚꯔꯁ ꯃꯦꯇꯔꯁꯤꯡ ꯌꯥꯎꯔꯝꯕ ꯊꯦꯡꯅꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯀꯝꯄꯅꯤ ꯑꯁꯤꯗꯒꯤꯁꯨ ꯇꯥꯟꯊꯣꯛꯀꯅꯤ ꯑꯗꯨꯒ ꯖꯦꯜꯗꯁꯨ ꯂꯩꯒꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯍꯜꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯗꯝ ꯑꯁꯤ ꯍꯧꯖꯤꯛ ꯑꯣꯏꯜ ꯔꯤꯐꯥꯏꯅꯔꯤ ꯐꯦꯛꯇꯔꯤꯗ ꯍꯥꯡꯕ ꯑꯜꯕꯥꯔꯠꯀꯤ ꯀꯝꯄꯅꯤ ꯑꯁꯤꯗ ꯑꯃꯨꯛ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯑꯜꯕꯥꯔꯠꯅ ꯃꯉꯣꯟꯗ ꯌꯥꯝꯅ ꯊꯤꯅ ꯁꯥꯎꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯇꯥꯡꯂꯕ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯀ꯭रीमꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤꯕꯨ ꯇ꯭ꯔꯥꯟꯁꯋꯥꯔꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯗ ꯄꯤꯊꯣꯛꯏ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯥꯎꯔꯝꯃꯤ ꯍꯧꯖꯤꯛ ꯑꯦꯜꯕꯔꯠꯅ ꯍꯥꯏꯔꯛꯏ ꯇ꯭ꯔꯥꯟꯁꯋꯥꯔꯜ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯑꯐꯕ ꯃꯤ ꯑꯃꯠꯇ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯅꯪꯒꯤ ꯇꯥꯡꯂꯕ ꯐꯣꯔꯃꯨꯂꯥ ꯑꯗꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯀꯔꯤꯒꯤ ꯌꯣꯟꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯆꯩꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯁꯥꯎꯗꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯗꯝꯅ ꯑꯦꯜꯕꯥꯔꯠꯄꯨ ꯁꯥꯎꯗꯅꯕ ꯌꯥꯝꯅ ꯀꯟꯅ ꯊꯦꯝꯂꯝꯃꯤ ꯑꯗꯨꯕꯨ ꯑꯦꯜꯕꯥꯔꯠꯅ ꯃꯍꯥꯛꯀꯤ ꯋꯥ ꯑꯁꯤ ꯇꯥꯎ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯑꯦꯗꯝ ꯑꯁꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯥꯞꯂꯛꯏ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯑꯩꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯝꯕ ꯇ꯭ꯔꯥꯟꯁꯋꯥꯔꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯅ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯕꯤꯈ꯭ꯔꯕꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯑꯩꯒꯤ ꯑꯥꯟꯇꯤ ꯕꯦꯀꯤꯕꯨꯁꯨ ꯃꯈꯣꯏꯅ ꯏꯐꯝꯗꯒꯤ ꯃꯨꯟꯈꯤꯕꯅꯤ ꯑꯩꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯡꯁꯤꯕꯕꯨ ꯐꯪꯅꯕ ꯑꯃꯗꯤ ꯂꯃꯟ ꯁꯤꯡꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯥꯟꯁꯋꯥꯔꯜ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯕꯨ ꯑꯩꯅ ꯂꯝꯕꯤ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯅꯤ ꯃꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯨꯅ ꯑꯩꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯅ ꯃꯍꯥꯛ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯈꯪꯂꯛꯄꯗꯒꯤ ꯑꯦꯜꯕꯥꯔꯠꯁꯨ ꯍꯧꯖꯤꯛꯇꯤ ꯑꯦꯗꯝꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯌꯥꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯧꯖꯤꯛ ꯑꯦꯗꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯇꯥꯟꯖꯥꯁꯤꯗ ꯑꯇꯣꯞꯄ ꯏꯝꯄ꯭ꯂꯣꯌꯤ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔ ꯑꯃ ꯄꯨꯔꯛꯇꯨꯅ ꯃꯁꯤꯒꯤ ꯁꯣꯁꯨ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯏꯟꯚꯔꯁ ꯃꯦꯇꯔ ꯈꯔꯁꯨ ꯄꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯤꯔꯤꯕꯒꯤ ꯃꯔꯝꯗꯤ ꯑꯦꯗꯝꯒꯤ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯀ꯭रीम ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯃꯥꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤꯗ ꯊꯕꯛ ꯇꯧꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯅꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯄꯤꯔꯝꯂꯤꯕ ꯏꯟꯚꯔꯁ ꯃꯦꯇꯔ ꯄ꯭ꯂꯦꯠꯁꯤꯡ ꯑꯁꯤꯗꯤ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔꯗ ꯊꯝꯗꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯃꯩ ꯍꯧꯔꯛꯀꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔꯁꯨ ꯄꯤꯔꯤꯕꯅꯤ ꯇꯥꯟꯖꯥꯁꯤꯗ ꯃꯊꯛꯂꯣꯝ ꯊꯪꯕꯗ ꯂꯩꯔꯤꯕ ꯕꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯄꯨ ꯁ꯭ꯃꯣꯀꯤꯡ ꯔꯨꯝꯗ ꯎꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯇꯣꯉꯥꯟꯅ ꯑꯈꯟꯅꯅ ꯊꯝꯂꯤꯕ ꯁ꯭ꯃꯣꯀꯤꯡ ꯔꯨꯝ ꯑꯁꯤꯗ ꯎꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯇꯝꯗ ꯕꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁ꯭ꯇꯥꯝ ꯀꯂꯦꯛꯁꯟ ꯇꯧꯕꯗ ꯌꯥꯝꯅ ꯉꯥꯎꯖꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯊꯛ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯇ ꯂꯩꯔꯤꯕ ꯁ꯭ꯇꯥꯝꯁꯤꯡꯗꯤ ꯑꯩꯅ ꯂꯣꯏꯅ ꯀꯂꯦꯛꯁꯟ ꯇꯧꯕ ꯉꯝꯂꯦ ꯑꯗꯨꯕꯨ ꯃꯈꯥ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯇ ꯂꯩꯔꯤꯕ ꯁ꯭ꯇꯥꯝꯁꯤꯡꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯃꯈꯥ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯁ꯭ꯇꯥꯝꯁꯤꯡ ꯄꯤꯕꯗ ꯅꯪꯅ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯑꯦꯗꯝꯅꯁꯨ ꯌꯥꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤꯁꯨ ꯃꯇꯦꯡ ꯑꯃ ꯄꯥꯡꯕꯤꯅꯕ ꯋꯥꯐꯝ ꯍꯥꯏꯔꯛꯂꯝꯃꯤ ꯏꯗꯟ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯐꯪꯍꯟꯅꯕꯒꯤ ꯊꯕꯛ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯊꯛ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯐꯤꯔꯣꯜ ꯈꯔꯁꯨ ꯄꯤꯅꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯍꯥꯏꯖꯔꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯕꯣꯕꯅꯁꯨ ꯃꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯨꯡꯁꯤꯅꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯑꯦꯗꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁ ꯔꯨꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯦꯡꯂꯕ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯊꯕꯛꯇ ꯂꯨꯞꯇꯨꯅ ꯇꯦꯁꯁꯤꯡ ꯇꯧꯕ ꯁꯨꯛꯂꯦꯞ ꯂꯦꯞꯇꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯣꯏꯅ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯦꯡꯂꯕ ꯐꯥꯎꯕ ꯂꯩꯍꯧꯔꯤꯕꯁꯤꯒꯤ ꯃꯔꯝ ꯑꯃ ꯆꯥꯎꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯔꯤꯐ꯭ꯔꯤꯖꯔꯦꯇꯔꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯏꯟꯚꯔꯁ ꯃꯦꯇꯔꯁꯤꯡ ꯑꯁꯤꯕꯨ ꯍꯨꯔꯥꯟꯕ ꯌꯥꯅꯕꯒꯤꯗꯃꯛꯇꯅꯤ ꯃꯍꯥꯛꯅ ꯏꯟꯚꯔꯁ ꯃꯦꯇꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯈꯔ ꯑꯃ ꯃꯍꯥꯛꯅ ꯂꯣꯟꯅ ꯂꯧꯊꯣꯛꯂꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯂꯣꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯏꯗꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞꯂꯣꯏꯁꯤꯡꯒ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯃꯍꯥꯛ ꯑꯁꯤ ꯑꯦꯝꯅꯦꯁꯤꯌꯥ ꯍꯥꯏꯕ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯏ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛꯁꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤ ꯑꯦꯛꯁꯤꯗꯦꯟꯠ ꯑꯗꯨꯗ ꯃꯀꯣꯛꯇ ꯌꯥꯝꯅ ꯀꯟꯅ ꯌꯩꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤꯒꯤ ꯁꯔꯨꯛꯁꯤꯡ ꯈꯔ ꯀꯥꯎꯗꯨꯅ ꯂꯩꯔꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯑꯦꯗꯝꯅ ꯑꯣꯐꯤꯁ ꯀꯥꯔꯛꯄ ꯈꯨꯗꯤꯡꯒꯤ ꯃꯥꯒꯤ ꯄ꯭ꯂꯥꯅꯦꯠ ꯂꯣꯝꯗ ꯂꯩꯕ ꯁ꯭ꯇꯥꯝꯁꯤꯡ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯑꯣꯐꯤꯁ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯑꯗꯨꯒ ꯕꯣꯕꯇ ꯁꯤꯟꯅꯔꯝꯃꯤ ꯁ꯭ꯇꯥꯝꯁꯤꯡ ꯑꯁꯤꯕꯨ ꯎꯖꯕꯗ ꯕꯣꯕ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯑꯦꯗꯝꯅ ꯄꯨꯊꯣꯛꯂꯤꯕ ꯑꯦꯟꯇꯤ ꯑꯦꯖꯤꯡꯒꯤ ꯀ꯭रीम ꯑꯁꯤ ꯍꯨꯏ ꯑꯃꯗ ꯇꯦꯁ ꯇꯧꯍꯜꯂꯝꯃꯤ ꯇꯦꯁ ꯇꯧꯒꯗꯧꯔꯤꯕ ꯍꯨꯏ ꯑꯁꯤꯒꯤ ꯃꯃꯥꯏꯒꯤ ꯎꯟꯁꯥ ꯑꯁꯤ ꯂꯣꯏꯅ ꯆꯣꯟꯊꯔꯦ ꯍꯥꯏꯔꯤꯕ ꯆꯣꯟꯊꯔꯤꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯦꯗꯝꯅ ꯃꯥꯒꯤ ꯀ꯭रीम ꯑꯁꯤ ꯇꯩꯁꯤꯜꯂꯝꯃꯤ ꯀ꯭रीम ꯑꯁꯤ ꯇꯩꯕ ꯃꯇꯝꯗ ꯆꯣꯟꯊꯔꯤꯕ ꯎꯟꯁꯥꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯆꯤꯡꯈꯠꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯀꯝꯄꯅꯤꯒꯤ MD ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯀ꯭रीम ꯑꯁꯤꯅ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯆꯠꯄꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯑꯦꯗꯝꯅ ꯀ꯭रीम ꯑꯁꯤ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯃꯇꯝ ꯈꯔꯈꯛꯀꯤ ꯑꯣꯏꯅ ꯀ꯭रीम ꯑꯁꯤꯒꯤ ꯃꯊꯧ ꯎꯠꯀꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯒ ꯀ꯭रीम ꯑꯁꯤꯒꯤ ꯃꯊꯧ ꯑꯁꯤ ꯃꯥꯡꯈꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ MD ꯑꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯃꯄꯨꯡ ꯐꯥꯅꯕ ꯍꯣꯠꯅꯧ ꯑꯗꯨꯒ ꯃꯤꯑꯣꯏꯕꯗ ꯌꯥꯝꯅ ꯊꯨꯅ ꯇ꯭ꯔꯥꯏ ꯇꯧꯅꯅꯕ ꯍꯣꯠꯅꯔꯁꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯐꯝ ꯑꯁꯤꯗ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯑꯦꯗꯝꯒꯤ ꯑꯦꯟꯇꯤ ꯑꯦꯖꯤꯡ ꯀ꯭रीमꯒꯤ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗ ꯍꯥꯏꯗꯣꯛꯇꯕꯅꯤ ꯍꯧꯖꯤꯛ ꯑꯣꯐꯤꯁꯀꯤ ꯇꯥꯏꯃꯤꯡ ꯂꯣꯏꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛ ꯆꯠꯅꯈ꯭ꯔꯦ ꯃꯇꯝ ꯑꯁꯤꯗ ꯑꯦꯗꯝꯅ ꯕꯣꯕꯀꯤ ꯇꯦꯂꯤꯐꯣꯟ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯏꯗꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯗꯨꯗ ꯀꯣꯜ ꯇꯧꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯃꯇꯝ ꯑꯁꯤꯗ ꯄꯥꯏꯔꯛꯂꯤꯕꯁꯤ ꯏꯗꯟꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯃꯍꯥꯛꯅ ꯏꯗꯟꯗꯤ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯗ ꯑꯦꯗꯝꯅ ꯍꯌꯦꯡ ꯎꯅꯅꯕ ꯋꯥꯐꯝꯁꯤꯡ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯗꯝꯅ ꯔꯣꯕꯥꯔꯠꯀꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯣꯏꯕ ꯄ꯭ꯂꯥꯟꯁꯤꯡ ꯌꯥꯠꯇꯨꯅ ꯄꯣꯠꯁꯛ ꯀꯌꯥ ꯑꯃ ꯁꯦꯝꯂꯝꯃꯤ ꯑꯜꯕꯥꯔꯠꯀ ꯄꯦꯕ꯭ꯂꯣꯒꯅ ꯇꯣꯉꯥꯟꯕ ꯐꯤꯖꯣꯜ ꯑꯃꯁꯨ ꯁꯦꯝꯂꯝꯃꯤ ꯃꯁꯤ ꯏꯟꯚꯔꯁ ꯃꯦꯇꯔ ꯄ꯭ꯂꯦꯠꯁꯤꯡ ꯍꯥꯞꯅꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯄꯦꯕ꯭ꯂꯣꯅ ꯑꯦꯗꯝꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯒꯅꯨ ꯍꯥꯏꯅꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯡꯂꯝꯃꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯒꯤ ꯃꯃꯥꯡꯗ ꯀꯥꯏꯅꯈ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩꯗꯤ ꯊꯥꯖꯗꯦ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯃꯐꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯂꯩꯔꯤꯕ ꯄ꯭ꯂꯥꯅꯦꯠ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯣꯕꯖꯦꯛꯁꯤꯡ ꯆꯪꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯁꯣꯏꯗꯅ ꯆꯥꯛꯊꯦꯔꯛꯀꯅꯤ ꯑꯗꯨꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯁꯣꯏꯗꯅ ꯆꯥꯛꯊꯦꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯒꯨꯝꯕ ꯄꯨꯂꯤꯁꯅ ꯐꯥꯈꯤꯕ ꯇꯥꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯒꯅꯤ ꯍꯥꯏꯗꯨꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯂꯝꯃꯤ ꯃꯥꯒꯤ ꯃꯌꯥꯝꯕ ꯑꯃꯁꯨ ꯃꯇꯧ ꯑꯁꯨꯝꯅ ꯃꯊꯛ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯇ ꯆꯠꯈꯤꯕꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯝꯃꯤ
ꯍꯧꯖꯤꯛ ꯑꯦꯗꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯂꯥꯛꯂꯦ ꯄꯦꯕ꯭ꯂꯣꯅ ꯊꯕꯛ ꯑꯁꯤꯕꯨ ꯊꯤꯡꯂꯕꯁꯨ ꯃꯍꯥꯛ ꯇ꯭ꯔꯥꯏ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯈ꯭ꯔꯦ ꯃꯥꯅ ꯅꯍꯥꯟꯗꯒꯤ ꯂꯣꯠꯇꯨꯅ ꯊꯝꯖꯕ ꯏꯟꯚꯔꯁ ꯃꯦꯇꯔꯁꯤꯡ ꯑꯁꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯍꯥꯞꯆꯤꯜꯂꯦ ꯑꯗꯨꯒ ꯕꯣꯕꯅ ꯄꯤꯔꯛꯄ ꯐꯤꯖꯣꯜꯁꯤꯡ ꯑꯁꯤ ꯁꯦꯠꯂꯕ ꯃꯇꯨꯡꯗ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯕ ꯈꯣꯡꯎꯞ ꯑꯃ ꯃꯍꯥꯛꯅ ꯇꯣꯡꯁꯤꯜꯂꯝꯃꯤ ꯈꯣꯡꯎꯞ ꯑꯁꯤ ꯍꯦꯛ ꯇꯣꯡꯁꯤꯜꯂꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯄꯥꯏꯈꯠꯇꯨꯅ ꯅꯞꯈ꯭ꯔꯦ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯃꯈꯥꯔꯣꯝ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯐꯣꯔꯁꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯗ꯭ꯔꯦ ꯃꯊꯛ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯒ꯭ꯔꯦꯚꯤꯇꯤꯅ ꯑꯣꯏꯅ ꯀꯟꯇ꯭ꯔꯣल ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨ ꯇꯥꯛꯄꯅꯤ ꯃꯥꯅ ꯏꯗꯟꯒ ꯍꯧꯖꯤꯛ ꯎꯅꯔꯨꯔꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯁꯤ ꯌꯥꯝꯅ ꯂꯥꯡꯇꯛꯅꯔꯝꯃꯤ ꯃꯅꯝ ꯅꯨꯡꯁꯤꯕ ꯄꯥꯔꯐ꯭ꯌꯨꯝꯅꯆꯤꯡꯕꯁꯨ ꯀꯥꯞꯁꯤꯜꯂꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯣꯏꯁꯤꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯕꯗꯒꯤ ꯃꯤꯡꯁꯦꯜ ꯑꯁꯤ ꯇꯥꯗꯨꯅ ꯀꯥꯏꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯤꯡꯁꯦꯜ ꯀꯥꯏꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯅꯨꯄꯥ ꯑꯁꯤꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯄ ꯅꯪꯗ꯭ꯔꯤꯉꯩ ꯑꯦꯗꯝ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯟꯕ ꯅꯪꯍꯧꯔꯝꯃꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯀꯥ ꯑꯁꯤꯗꯤ ꯇ꯭ꯔꯥꯟꯁ ꯋꯥꯔꯜ ꯍꯥꯏꯔꯤꯕ ꯕꯤꯜꯗꯤꯡ ꯑꯁꯤꯒꯤ ꯃꯊꯛꯂꯣꯝ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯕ ꯍꯥꯏꯕꯗꯤ ꯃꯊꯛ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯒ꯭ꯔꯦꯚꯤꯇꯤꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯏꯗꯟꯅ ꯊꯕꯛ ꯇꯧꯔꯤꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯏꯗꯟ ꯑꯁꯤ ꯂꯩꯕ ꯎꯔꯦ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯔꯣꯝ ꯀꯥꯏꯅꯔꯨꯔꯕ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨ ꯃꯥꯅ ꯎꯕ ꯐꯪꯕꯁꯤꯗ ꯃꯍꯥꯛ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯔꯥꯎꯖꯔꯝꯃꯤ ꯍꯧꯖꯤꯛ ꯑꯦꯗꯝꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯗꯟꯕꯨ ꯀꯧꯖꯔꯝꯃꯤ ꯑꯗꯨꯕꯨ ꯏꯗꯟꯅꯗꯤ ꯑꯦꯗꯝ ꯑꯁꯤ ꯃꯁꯛ ꯁꯨꯈꯪ ꯈꯪꯗꯕ ꯑꯃꯒꯨꯝ ꯑꯣꯏꯅ ꯌꯦꯡꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯃꯃꯥꯟꯅꯕꯤꯗ ꯀꯣꯜ ꯇꯧꯔꯛꯈꯤꯕ ꯕꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯅꯪꯂꯥ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯑꯦꯗꯝꯁꯨ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ ꯏꯗꯟꯒ ꯊꯦꯡꯅꯖꯔꯒꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯥꯛꯄ ꯑꯦꯗꯝ ꯑꯁꯤ ꯏꯗꯟꯅ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯌꯥꯝꯅ ꯉꯛꯂꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯁꯤꯅ ꯏꯗꯟ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯑꯦꯝꯅꯦꯁꯤꯌꯥ ꯀꯧꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯃꯍꯥꯛ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯈꯤ ꯍꯥꯏ ꯃꯗꯨꯗ ꯃꯀꯣꯛꯇ ꯁꯣꯛꯈꯤꯕꯗꯒꯤ ꯑꯦꯝꯅꯦꯁꯤꯌꯥ ꯍꯥꯏꯕ ꯂꯩꯅꯥ ꯑꯁꯤꯅ ꯅꯥꯗꯨꯅ ꯊꯣꯛꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯕ ꯉꯝꯗꯕꯒꯤ ꯂꯩꯅꯥ ꯑꯃ ꯂꯩꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯇꯥꯟꯖꯥꯁꯤꯗ ꯏꯗꯟꯅ ꯑꯩꯕꯨ ꯊꯤꯔꯛꯂꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯍꯪꯂꯛꯄꯗ ꯑꯦꯗꯝ ꯑꯁꯤ ꯈꯨꯝꯐꯝ ꯈꯪꯂꯝꯗꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯥꯒꯤ ꯄꯣꯀꯦꯠꯇꯒꯤ ꯑꯦꯟꯇꯤ ꯑꯦजिंग ꯀ꯭रीम ꯁꯥꯅꯅꯕ ꯐꯣꯔꯃꯨꯂꯥ ꯑꯁꯤ ꯄꯨꯊꯣꯔꯛꯇꯨꯅ ꯏꯗꯟꯅ ꯁꯦꯝꯒꯠꯂꯝꯕ ꯄ꯭ꯔꯣꯖꯦꯛ ꯑꯃꯗ ꯃꯍꯥꯛꯅ ꯇꯩꯗꯨꯅ ꯌꯦꯡꯍꯜꯂꯝꯃꯤ ꯏꯗꯟꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯤ ꯍꯥꯏꯊꯔꯒ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯑꯦꯗꯝꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯍꯥꯞꯂꯨꯕꯗꯒꯤ ꯒ꯭ꯔꯦꯚꯤꯇꯤꯒꯤ ꯑꯣꯏꯕ ꯏꯐꯦꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯍꯥꯏꯊꯔꯒ ꯂꯩꯔꯝꯕ ꯃꯇꯣꯜ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯆꯞ ꯇꯤꯡꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯁꯤ ꯎꯕꯗ ꯏꯗꯟ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯑꯦꯗꯝꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡꯗ ꯌꯥꯎꯈ꯭ꯔꯤꯕ ꯏꯟꯚꯔꯁ ꯃꯦꯇꯔꯁꯤꯡ ꯑꯁꯤ ꯃꯩ ꯍꯧꯗꯨꯅ ꯆꯥꯛꯄ ꯍꯧꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ ꯀꯨꯏꯈꯠꯂꯛꯂꯦ ꯑꯩꯅ ꯉꯁꯥꯏ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗꯁꯨ ꯃꯌꯥꯝꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯒꯤ ꯑꯣꯕꯖꯦꯛꯁꯤꯡ ꯑꯇꯣꯞꯄ ꯄ꯭ꯂꯥꯅꯦꯠ ꯑꯃꯗ ꯂꯩꯕ ꯌꯥꯗꯦ ꯃꯩ ꯆꯥꯛꯂꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯦꯗꯝꯅ ꯃꯊꯛ ꯊꯪꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯏꯟꯚꯔꯁ ꯃꯦꯇꯔ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯂꯥꯛꯄꯅꯤ ꯀꯔꯤꯒꯨꯝꯕ ꯃꯦꯇꯔ ꯑꯁꯤ ꯌꯥꯎꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛ ꯄꯥꯏꯈꯠꯇꯨꯅ ꯂꯩꯒꯅꯤ ꯇꯧꯕꯇꯕꯨ ꯏꯟꯚꯔꯁ ꯃꯦꯇꯔ ꯑꯁꯤꯒ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯒꯁꯤ ꯆꯥꯅꯕ ꯅꯠꯇꯦ ꯃꯇꯝ ꯀꯨꯏꯅ ꯇꯛꯅꯔꯒ ꯂꯩꯈꯠꯂꯛꯂꯕꯅꯤꯅ ꯍꯥꯏꯕꯗꯤ ꯑꯦꯗꯝꯒꯤ ꯍꯛꯆꯥꯡ ꯑꯁꯤꯕु ꯏꯟꯚꯔꯁ ꯃꯦꯇꯔꯁꯤꯡ ꯑꯁꯤꯅ ꯐꯥꯗꯨꯅ ꯊꯝꯕꯅꯤ ꯃꯁꯤꯗ ꯊꯣꯛꯂꯤꯕ ꯒ꯭ꯔꯦꯚꯤꯇꯦꯁꯅꯦꯜ ꯐꯣꯔꯁ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯦꯗꯝꯒꯤ ꯍꯛꯆꯥꯡ ꯃꯅꯨꯡ ꯑꯁꯤꯗ ꯃꯩ ꯍꯧꯒꯠꯂꯛꯄꯅꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯁꯤ ꯍꯨꯃꯥꯡ ꯌꯥꯝꯅ ꯁꯧꯒꯠꯂꯛꯂꯝꯃꯤ ꯃꯥꯅ ꯑꯁꯨꯝꯅ ꯍꯨꯃꯥꯡ ꯁꯧꯕꯁꯤ ꯏꯗꯟꯅꯁꯨ ꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯁꯥ ꯑꯁꯤ ꯇꯧꯐꯝ ꯈꯪꯗꯗꯨꯅ ꯋꯥꯁꯔꯨꯝꯗ ꯆꯪꯂꯨꯒꯦ ꯍꯥꯏꯔꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯃꯥꯅ ꯍꯧꯖꯤꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯐꯤꯅꯨꯡꯗ ꯍꯥꯞꯇꯨꯅ ꯊꯝꯂꯤꯕ ꯏꯟꯚꯔꯁ ꯃꯦꯇꯔꯁꯤꯡ ꯑꯁꯤꯗ ꯏꯁꯤꯡ ꯆꯥꯏꯍꯤꯟꯗꯨꯅ ꯏꯪꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯁꯨꯝꯅ ꯏꯪꯍꯟꯗꯕ ꯇꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯨꯝꯕ ꯃꯩ ꯍꯧꯗꯨꯅ ꯆꯥꯈꯠꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯩꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛꯁꯤ ꯅꯣꯔꯃꯦꯜ ꯑꯣꯏꯕ ꯁꯥꯗꯨꯅ ꯂꯩꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯅꯝꯕꯔ 1 ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯌꯨꯔꯤꯟ ꯑꯁꯤꯗꯤ ꯃꯈꯥꯗ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯃꯊꯛꯇ ꯑꯣꯏꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ ꯑꯦꯗꯝꯅ ꯌꯦꯡꯊꯣꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯌꯨꯔꯤꯟ ꯑꯁꯤ ꯃꯊꯛꯂꯣꯝꯗ ꯑꯣꯏꯅ ꯆꯠꯇꯨꯅ ꯂꯩꯔꯝꯕꯁꯤ ꯎꯕꯗ ꯃꯍꯥꯛ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯌꯨꯔꯤꯟ ꯑꯁꯤꯅ ꯐꯥꯌꯔ ꯑꯂꯥꯔꯝ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯊꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯐꯥꯌꯔ ꯑꯂꯥꯔꯝ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯑꯣꯏꯔꯛꯇꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯧꯅ ꯈꯣꯡꯒꯠꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯄꯥꯈꯠꯇꯨꯅ ꯀꯥ ꯑꯁꯤꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯒꯥꯔꯗꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯂꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯒꯥꯔꯗꯁꯤꯡ ꯑꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯄ ꯉꯝꯍꯧꯔꯝꯃꯤ ꯃꯥꯅ ꯄꯥꯝꯗꯅ ꯏꯗꯟꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤ ꯇꯣꯛꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯑꯃꯨꯛ ꯆꯦꯜꯂꯛꯈ꯭ꯔꯦ ꯑꯦꯗꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯁꯣꯛꯂꯤꯕ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯑꯜꯕꯥꯔꯠꯅ ꯍꯤꯗꯥꯛ ꯂꯥꯡꯊꯛꯁꯤꯡ ꯍꯥꯞꯄꯤꯔꯝꯃꯤ ꯑꯗꯨꯒ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯌꯥꯝꯅ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯕꯛꯅꯤ ꯆꯦꯛꯁꯤꯜꯂꯨ ꯍꯥꯏꯗꯨꯅꯁꯨ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯦꯗꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯑꯃꯨꯛ ꯂꯥꯛꯂꯦ ꯃꯍꯥꯛꯅ ꯂꯣꯟꯅ ꯃꯥꯅ ꯁꯦꯝꯈꯤꯕ ꯐꯣꯔꯃꯨꯂꯥ ꯑꯁꯤꯅ ꯂꯩ ꯄꯥꯟꯕꯤ ꯈꯔꯗ ꯇꯦꯁ ꯇꯧꯗꯨꯅ ꯌꯦꯡꯂꯝꯃꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯃꯉꯣꯟꯗ ꯀꯧꯔꯛꯄꯗ ꯑꯦꯗꯝ ꯑꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯂꯝꯃꯤ ꯍꯧꯖꯤꯛ ꯅꯨꯄꯤ ꯑꯁꯤꯅ ꯃꯉꯣꯟꯗ ꯐꯥꯏꯜ ꯈꯔ ꯄꯤꯁꯤꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯀ꯭ꯔꯤꯝ ꯑꯁꯤꯕꯨ ꯇꯦꯁ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇꯒꯤ ꯁꯦꯂꯦꯛ ꯇꯧ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯃꯤ ꯃꯇꯨꯡꯗ ꯑꯣꯐꯤꯁ ꯑꯁꯤꯗ MD ꯑꯁꯤ ꯂꯥꯛꯇꯨꯅ ꯑꯣꯐꯤꯁ ꯑꯁꯤꯗ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯈꯔ ꯃꯃꯤꯡ ꯄꯟꯕꯟꯗꯨꯅ ꯂꯥꯎꯊꯣꯛꯂꯕ ꯃꯇꯨꯡꯗ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯦ ꯍꯥꯏꯅ ꯂꯥꯎꯊꯣꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯃꯤꯡ ꯂꯥꯎꯊꯣꯛꯂꯒ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯦꯗꯝꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯤꯕ ꯕꯣꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯁꯨ ꯌꯥꯎꯔꯛꯂꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯉꯛꯇꯨꯅ ꯑꯩꯒꯤ ꯃꯤꯡ ꯌꯥꯎꯔꯛꯂꯤꯕꯗꯨ ꯑꯣꯟꯅꯕ ꯑꯣꯏꯔꯝꯒꯗꯕ ꯃꯥꯜꯂꯤ ꯃꯗꯨ ꯑꯃꯨꯛꯇ ꯃꯨꯟꯅ ꯆꯦꯛ ꯇꯧꯕꯤꯌꯨ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯕꯨ MD ꯑꯁꯤꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛꯇ ꯑꯣꯟꯅꯕ ꯀꯧꯕ ꯂꯩꯇꯦ ꯅꯪꯅ ꯃꯊꯛ ꯊꯣꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯏꯟꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯊꯕꯛ ꯑꯁꯤꯗꯒꯤ ꯅꯪ ꯗꯔꯀꯥꯔ ꯂꯩꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯄꯅꯤ ꯍꯥꯏꯔꯛꯂꯝꯃꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯑꯦꯗꯝꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯁꯤꯗꯒꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯕꯣꯕꯅ ꯑꯩ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯔꯝꯂꯒ ꯃꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯄꯣꯠꯂꯝ ꯈꯔ ꯕꯣꯛꯁ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡꯗ ꯑꯦꯗꯝꯗ ꯂꯪꯁꯤꯜꯂꯛꯂꯝꯃꯤ ꯑꯦꯗꯝꯅ ꯃꯁꯤꯕꯨ ꯑꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯕ ꯃꯁꯥꯃꯛꯀꯤ ID ꯀꯥꯔꯗ ꯃꯊꯛ ꯊꯪꯕ ꯄ꯭ꯂꯥꯅꯦꯠꯀꯤ ꯃꯦꯞꯁꯤꯡ ꯑꯃꯗꯤ ꯕꯣꯕ ꯃꯁꯥꯃꯛꯀꯤ ꯌꯨꯝꯒꯤ ꯑꯦꯗ꯭ꯔꯦꯁꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤ ꯎꯕꯗ ꯑꯦꯗꯝ ꯑꯁꯤ ꯍꯔꯥꯎꯕꯗ ꯂꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯄꯤꯕꯤꯔꯝꯂꯕ ꯃꯇꯨꯡꯗ ꯕꯣꯕ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯦ
Idan na hujik Bob ki telephone asida call tawraklam hujik Adam na oktuna wari sanaram Idan na hanglai ngarang nangna mathong maram khangdana yama thuna mangkhriba du karigino haina masida Adam na mafam adu da karigumba thakdo wa thok khara thoktuna security alarm khonglakpadagi guard mayam ama sensilakpaduna mana moiraga ai nangi nanakta amu hana sanglakpa ngamkhidre madudagi ai halakhibani madugi damakta ngakpiu haijaram masidagi Idan na adu warabadi phare mathangi amu unanabagi damakta company sigi mapanda leiba hotel amada karigumba khara sami narusi hairaklam wafam sitabada Adam ase harauda loikre adu mahanga tawgadoriba thabak si aruba thabakni haibasi mahanga su khangjeribani adubu Idan na hairakpa wafamnina mahak kanthatpa ngamdaduna soidana lakhe haikiram masidagi Adam ase hanagum inverse matter sing sizinaduna mahaki phizol sing sechille aduga mahakna mamangda satkiba aron balambi sizinaduna trans world hariba building asigi lipta kakhalakuna hojikti planet asigi sangsar da pura hoina tholakle mahanga tholakpa matamda Bob ki idea sizinaduna mahak thorakpa yaram masida mahak yamna harawjaram hojik mahakna mafam asigi chawkhatliba mawong matawsi ubda ngakpada loikre matungda Idan na hairakhiba restaurant adu thiduna mahak changsilaklami mafam asida mahakpu Idan na ngaiduna lerami mabu ubuda Idan na sisu noklaklami Idan gi thamoida Adam bu pamjaba mati phawri tawu mahakki mawong mataw asida namthak tawba nupa oiramgadra haina singnaba mati phawjei mafamsida hojik Adam ga Idan ga si wari sanaba hokre masida Adam na magi mamangi thodok adu ningsingnaba gi damakta maduga mari leinaba wafam kya singthoktuna hairaklammi adubu Idan na di karimata ningsingdre masidagi Adam na mahakki wakhal si mathum marang hauduna nang asengba maki aibu kawkhrabara hairaduna Idan gi makhutta pairubani masidagi Idan asi nang tawriba thawong adu karino hairamlaga mahak shawna mafam si thadokuna satke tawi adubu Adam na tanaраktuna aina tawkhriba thabak adu lale ai matungda amu hana tawraro ai shoikhre haiduna nang shawraga satkinu karigumba matangdi chamina khisi ai sak yama lamle haiduna mahak magi oiba phagi jugai tawduna Idan bu yamna kana nokhanna bahonarami asumna Adam gi yamna phazaraba wangang sangang asi tarubadagi Idan asi su mahang na haiba yaduna makhoi ani si chamin thakminaduna wari watai sanaduna yamna harauna nokminarami hojik mafam asida Idan na magi oiba project ni haiduna karigumba art ki design ama puthoktuna uhalam design asida uliba saktam asi makhoi ani na nahandagi thenglakiba chingdol ani gi mafam aduni masina takpadi Idan gi makokta hana thokraba thagdo adu khara khara di ningsingli haibasi Adam na su khangli aduna nongma natraga nongmadi Idan na magi kauthokraba nungsinabagi wari asi soidana ningsinglakani haibasi Adam gi thajabani asumna makhoi ani si wari sanabadagi matam asi haukhiba khangaudre aduna mahakki khongmup manungdi yauriba plate sing asi mai sakpa horakle masidagi mai khu kakhlakle maram asina makhoina wari sanariba si tension naba tawraklami hojik Adam gi hakchang asi humangna punglulukre makhoi hojik restaurant asidagi tholakle adubu Adam gi hakchang asi tawpham khangdaba ma oina lei hojik mafam asida makhoi ani na mathangda muk soidana unasi haiba wafam sing phongdoknarba matungda makhoi ani si mafam asida kainare adubu Adam gi khongup asidi hojik mai hauna sakhalakle masidagi mahak tawpham khangduduna yamna kanna selaklami mahangna sumna yamna kanna selaklaba matungda samudrada chongtharami ising manung asida mahakna magi masadi yauriba inverse matter oiba plate sing asi lawthoklami adubu masi hek lawthoklubadagi di mahakki hakchang asi gravity na phajinba leitre masidagi mahak ising mathak sida oina paikhalakle aduga magi sangsar oiriba atopa planet sida oina paikirami adubu mahakna hojik taraklibasi magi planet ta leiba isingdani mathangi sindana Idan ase hojik tumduna leiri aduga mahakki manglanda ngasai makhoi ani na hek unakhiba singdol ani gi saktam asi ulai hojik singdol amadagi singdol amada horiba u si landuna kanagumba miyo ema lakpagi saktam asi mahakki mamit uraklami nakalamadana Adam asi hojik ingbana masasi thak thak niktuna leirami matamasida mahakna inverse matter amasi naduna kaasibu sagat hannabagi damakta tawrami masigi maramdi inverse matter asi sagalaklabadi mahakna ingba phawriba kaasi soidana sagalakani masigi damakta mahakna matter asi bu sirinabani mathangi sindana Adam asi mahakki office ta mulai mafamsida hojik AMD gi mamangoktada mana semkiba anti aging gi cream asi taiduna ahal oirabi nupi amata test tawrami matamasida ahal oirabi nupi asi naha on thorami asumna mahakki cream asina mai pakkusi ubada makhoi company gi MD asi harawuda loikre asuma tawnaringe tanja asida mafamsida Idan su lakle Idan na sumna sangsilakpasi ubada Adam asi pakatpata loikre maramdi mahakna saribasi Bob hariba nupa asi gi ID sizinaduna magi oiba saklona silauduna Idan ga khangaduna pulakhibani adubu ngasidi mafamsida mahakki aronba khudingmak loina phongdoklagani masi khalubada mahakna ikaiduna magi mai sibu uttanabagi damakta yamna kanu honarami adubu Idan na Adam gi maithong asi singnaba phawkhre masidagi mahakna makhut thangatuna ai karigumba mata hangjage hairaklammi adom bu Mr. Bob natra hain hairakpada Adam na hairai adom na khanbiri badu onare aigi mingde Adam kawi ai asi makha thangba planet tagi lakpani aduga trans world hariba sida thabak tawduna anti aging cream sabagi thabak sida leijaba misakni hairaklammi wafam stabada Idan singakpada loikre amadi mahakna khallibana maga na handagi khangna sanaduna wari sanariba Bob hariba nupa asi namthak tawba makha thangba planet tagi lakpa Adam ko nupa mo oiramle masina takpadi mana na handagi singnaduna leiriba namthak tawba nupa oiramgani haibadu chumle haina khallubada mahak wakhal nuaitaduna yama sauna mafam si thadoktuna thuna satkirami hojik Adam na magi experiment asi loiraba matungda Idan da magi achumba wari si taknabagi damakta Idan bu tanaduna sen thoraklami magi minmangmaktada Idan si thokiba sumhangna urami
mabu tanaduna hojik exit point asida yausilaklami adubu mahakna Bob ki idea si naruba matamdadi reject tawraklami haibade hojik Bob ki idea si Transworld hariba company asidagi pura oina terminate tawkhre maramasna mahak ki idea si mafam asida chanaba yakidre hojik mafam asida alam hauna kongalagli masidagi Adam asi mafam asi kamduna yamna kan selaklami adubu maningda police ki amana mabu tanarli asumna Adam asi hojik yamna kan selakpana police singdagi udana ba lotcherami adubu police ki amna mahak koi thiri mahakna hojik bridge amagi makhada lotuna leirami aduga nakalamadana idan asi hojik kaptuna leirami mana nungsijaruriba nupa aduna mangonda namthak tawramle haibagi wakhalda mahak yamna nungairamde mahakna sumna wakhal nungaitana phamduna leirambadagi mahakki kokta karigumba maningsingagle madudi Adam ga maga yamna piklingai da thengnakiba matamasida idanna nangi ming kari kawi haina hangbada Adamna aigi mingde Adam kawi harakiba wafamasi ningsingaglami masidagi haukraba wari pumba mahakki makoksida hojikti loina ningsinglagle matangi sindana Adam asi hojik Bob na pirambe address asigi matengna mahakki yum thiraktuna laglami Bob na Adam bu uzabada yamna haraujaram aduga hojik Adam na magi thokriba wari singa sibu loina liram masi khanglakpadagi Bob na inverse meter gi plate sing mai chak loidaba tongan ba phizol ama pirami masi gi phizol asidi yamna su yangba aduga plate sing asibu maung tana happa yaba khauman mamong da tubani mafamsta Adam na mana puthoki ba formula asigi maramda Bob ta taklami matau karamna planet animaki gravity bu control tawgadabano haibasi mafamsta ulami masi ubada Bob singakpuda loikre aduga mahakna hairei karigumba masi Transworld hariba companies na phangkiba tarabadi makhoi gi oiba thabak singda sinaduna hena khudong thiningai oirakani haina phongdoklami matamasta Adam na hairei aina makhoi da pikriba formula adudi mapung phaba oide asengba masal sing adu aina makhoi da haidokte hairakami masina takpadi Transworld hariba company sina Adam yaudana anti aging gi cream asi puthokpa ngamloi haibasi takpani wafamasi khanglakpada Bob asi su haraubda loikre aduga nakalamadana Transworld gi company asi molai company asi gi MD ga afamsda leiriba scientist singa wari sanari masida scientist sing sina hairei Adam na ikhoi da piram liba formula asi gi masal sing asi ikhoi da mapung phana haidoklamdri aduna mahak yaudраbanina pochak asi ikhoi na saba ngamlo hairaklam masida gi MD na upay ama sin aduna Adam bu phana na bagi damakta yathang piraklami matangi sindana ngasai Adam ga maga unakiba restaurant asida mabu ngaiduna leirami tanja sida Adam su mafamsda yausilagle hojikti idanna magi kawkhraba wari sing adu loina ningsinglabani masidagi mahangna Adam gi manakta sangchilaktuna hairai hojikti wari sing adu aina loina ningsingle hairpada Adam asi harawda loikre asumna mafam asida makhoi ani gi nungsinabasi phongdoklami makhoi asuma leingi tanja asida mafam asida police sing thomjilagle hojik Adam na hairai matungda amuk soidana thengnasi haiduna wasaklamlaga mafam asi thadoktuna sienba hokre masidagi police sing na mahakpu koitan tanarami hojik mahangna selaktuna restaurant lairiba building asigi mathakta kakhalaga mana sinariba plate sing asi langthokhirami matungda planet amadagi planet amada satliba oil container sing asida chongchinduna mahaksu yaukirami asumna police sing asigi makhutagi mahakna thokpa ngamkhirami masigi matungdagi di Adam bu phana nabagi damakta police sing na yamna kan honari asumna mahak pu koithi thirabanina mahak thokpa yadaduna lotlaga laikre aduga hojik ulagli basi maga iden ga hek punkhiba singi wanglaba mafam asida nungti gi phamduna idan lakpa ngaiduna leirami asumna mahangna idan bu ngaijarakpana nongbudi idan si mafam asida lagle masidagi makhoi ani si hana gum punduna yamma nuksina na wari sanarami asumna makhoi nungsina na pullaba matungda idan bu magi planet ta thiluna bagi damakta Adam su yauna idan gi planet ta laglami makhoi sumna leiringai mafam asida karigumba chingnaba khara Adam da phawraklami mahanga tapna yenglubu matamdadi mafam asida police leire haibasi mahang khangkhirami masidagi makhoi ani si yamna kana selaklami adubu police singna su makhoi da nongmaina kaptuna tanarli hojik makhoi ani si senpham leitre asumna upai leiraktabadagi magi masada yauriba inverse meter gi plate sing asi loina lokthokami aduga idan bu mahakki lengbanda tonghalaga planet asidagi mathaklomda paikhalakami hojik maikai khudingmaktagi police singna koisinduna makhoi da nongmaina kapsilaklami asumna makhoi ani si hojik construction block amada panduna leirami chaura nungpak sing thorina yanduna leiriba mafam asida makhoi ani na chongduna chelagri makhoi ani mak pullaga leibanina nungsitta yamna yangna pai thuna chalami hojik maikai khudingmaktagi police singna koisinduna makhoi da nongmaina kapsilagri tanjasida police personnel amana phajana em yenglaga nongwi kapsilakpada makhoi na tongduna leiriba block asigi thori asi kakhirami masidagi Adam asi makhada tagadore adubu idan na mahakpu yanduna thamlami hojik idan na Adam bu yanduna leiba singamdre mahaksu soidana makhada tagadore hojik makhoi ani mak soidana sigadore masi ubada Adam na magi idan bu kaningbadagi masana oina khut asi thadoktuna magi planet lom thangbada leiriba gravity asida paisinduna changkhre mahakna hojik takriba mafam asi yamna wangba mafam dagini yamna wangbo ibani na mahak soidana siragani haibasi khalubada idan asi kaptuna mafam asida lehore hojik idan asi ulai police personnel singna mahakpu phadunu pukhirami aduga nakalamadana Adam gi planet lomda mu ulai mafam asida Adam asi umagi masada panduna leibasi ulai masina takpadi mahak si hogdre mana seliba phizol haibadi ngasai Bob na pirakhiba phizol asina maram oiduna mahak asopan amati hogdre
Matangi sindana hojik matam kya hokre Adam asi Eden gi wakhal da ngauduna mafam amadagi mafam amada koisat chatuna mahak tawpham khangdana leirami mahakna sumna salingai maningom da karama laklami masidagi mioi khara tholaktuna mahak ku phakirami aduga hairai nangna karigumba Eden bu thadokpa pamlabadi nangi anti aging cream gi formula do ekhoida haidokadabani aduga amu hanna Eden ga pau phauno basu yaro heraklami asumna Eden bu kannabagi damakta magi formula sing haidokre aduga amu hanna Eden ga unararo haina su mahakna phongdokre matungda mahak pu kar sidagi langthoktuna thamlamne matungda huji ulagli Adam asi masana masabu aduki matik hanthana lawjarami mahangna hairi aina tawrubu khudingmak loina maithire Transworld hariba company sigi mathakta laman singge khalluba khudingmak aina loina maithi hore makoina mai pakpagi sarukta oikre mamangdagi aigi imai pa sumunbikre aduga aigi auntie Becky sumunbikre masida sunattana aina nungsijaribi Eden bu su ifamdagi munbikre haiduna mahak masana masabu warauduna leijarami aduga matomta haijarami aina Eden bu udana lenba haibasi ngamloi aduna aina matau karamna mabu mafamsida purakadage haibadu mahangna khanduna ta leirami masidagi mahangna Eden ga makhoini hek punkhiba singdol asida famduna Eden bu lakpa ngaiduna ta leirami adubu mafamsida Eden di nongmuta lakhidre aduga nakalamadana Bob hariba nupasi mulai Bob hariba nupasina Eden na mangona taklamba formula adu sizinaduna gravity bu control tawbagi experiment asi pangthoktuna leirami mana yogduna thamjaba nga amagi mathakta experiment asi pangthoklami matamsida hujikti mahangna su thawung asibu mai pakna pangthokpa ngamkhre masi ubada mahak haraubuna loikre Hojik Adam asi angang nupa masa kharaga puntuna wari sanarami nupa masa singsina hairami mathak thangbada leiriba planet asi lairamlen gummi haibasi sumbra haina masida Adamna madu kanana hairibano lairamlen oide hoi makhoi singasi ina khulli haibadi yai adubu lairamlen dinatte hairalami masina takbadi mathak thangba planet leiriba miyoi singasi inakti khulli tawbutabu phatraba miyoi kya ama lei haibadu mahangna phongdokpani hojik Adamna angang singasi siena saba plane sida mana semba anti aging gi hidak singasi taisinduna akasta paihalami Hida asi tairabanina sena saba plane singasi yamna sana paiba ngami masibu buda angang singasi yamna haraujarami Nakalamadana Eden asi amu ulai mahak hujik mana nariba amnesia asina maram oiduna thokraba thodok singasi kauduna leirurabani matamasda magi mamanabi pholana khudol pol ama pirakli mafamsda pirakli ba khudol pol asi Adamna magi leirik singsi naduna semba mahi asini masibu urubadagi mahak thokraba thodok singasi loina ningsingraklami masdagi mahakna Bob ki manakta laktuna aigi ming Eden mori kawi aigi mateng pangbiu hairaklami Magi maming asita tabada Bob nasu mahak asi munna masa khangkirami masdagi Bob nasu Eden gi mateng pangnabagi damakta sem sakre Matangi sindana Adam asi Albert ki factory sida thabak tawduna leirami tanja sida Bob asi magi manakta sangsilaklami masi ubda mahangak pada loikre Adam na Bob pujabada adugi matik haraujarami Bob na hairai nangna ingona taklamba formula adugi matekna hojikti anti gravity gi thawung sing aina pangthokpa ngamle aduna hojikti inverse matter gi plate yaudраbasu gravity bu control thawba ngamle hairaklami matungda mahakna Eden na pirakpa kar ama puthoktu na pirami aduga hairai mamangda nangga hek unakhiba restaurant aduda mahakna nangbu ngaiduna leirongani nang chatlo hairaklami masidagi Adam asi harauduna sian khina bhonarakle aduga Adam na salamdaida Bob na wafam amsu phongdorlami mahakna hairai stamp collection tawduna tanjarkhiba senpham aduna Albert ki mingda ina company ma hangdoklei hariba company sina nangna putholambe anti aging cream gi rights pumba haibadi patent adu leire haibadi patent adu Transworld hariba company sina leidringeida aikhoina semkaliba company sina hana leihore hairaklami hariba wafam asi tabada Adam asi amuki hena haraukre matungda mahakna Eden ga unanabagi dabakta chenkre hojik Adam na leiribasi magi planet ki gravity na leiriba mafam asomdagi mathaklom thangbada yengkhattuna leibani adubu tanjasida khangudana Eden asi su magi manakta tholaklami masi ubada mahangakpada loikre bangna hairai nangna matau karamna mafam asida lakpa ngamlibano haina masida Eden na Bob ki matengdagi aina mafam asida lakpa ngammani hairaklami aduga matamasida Eden na hairai ai asi hojik nangi angangi mama haibadu oigadawribani haiduna wafam stabada Adam asi haraubga loina nangakpada loikre aduga Eden na hairai pokadawriba angang asi amata natte phaibokni hairaklami asumna mafamsida makhoi ani siyam manungsina na pulam aduga hojik mafamsida leiriba building sing asi ulai hojikti mathak thangba planet ta leiriba sing asiga makha thangba planet ta leiriba sing asiga khenaba mata leikidre haibadi makhoi gi thamoi da lairaba ina khunba haibagi phatraba wakhalon adu thadok nakre hojikti makhoi gi building gi maton sing asi yam nakna na sarami aduga mathak makha asida miyoi singna sanabagi saktam su aikoi du ulai masina takode hojik makhoi yam naksinana amatoina punbagi saktam asi utpani makhoi gi thamoi da khenaba du leitre haibadu takpani masi punamagasi Adam na puthoki ba formula aduna ohenba ngaktani haibasi film yengliba aikhoina su khangle matau sumna happy ending ga loina na film si mathangsida loisinki movie si samsam nai khoini yengbadadi yamna phajaba haibadu oiki adubu critics singi maikai dagidi yamna hanthana mark piki asumna wari asi mathangsida loisille ngasigi aigi explanation asi kamdobagi haibadu comment box ta thambiramu aina haibada soikiba lankiba madi si thawbu yaw matamda mayamda ngakpiu haibu wapam thamjeri video bu like tawbusu kawiganu matau sumna international movie singi Manipuri da explanation tabina bagi damakta aigi movie story Manipur haiba channel sibu subscribe tawbiu masigi loina ngasigi di video asi matang sida loisinjarage Shanjit Sharma na mayambu amuka hanna khurumjari